en hodamba nang kari uirige nang nasana nasagi sakta sok sabga chamane nang nasa kupini Christian lain chatpane hana nasa thok chare nang na mani pugi senglaba ima leba ki iram namsigi nang kari khangma leidana kayam sire kari tori kari chali kari tori haiba amta su khangdaba nang na leiton charu pande matagum nang na pangam na ngangbado akoina tlawroi nang kadai deno kari no khoi masak mun khangi maram aduna maitai desu akoi Christian lain mingba mayam su yawi adubu akoi kaisu kai de mai magi apa mani mai magi dharam mani adubu niyom chumna lai ninga dobani nang na senglaba ima leba sida Manipur sida nang na kayam yamna khangana Manipur ki situation ki manungda nang kari numita laamna kari tauri kadai da kayam siraba kari tauri kari masu khangdaba nang na pangam na ngangbado yaragadi athuba matamda ol marangi sesol Uki mapamda tangkai patu ki manungda changjak nang apabo oroi nasana ningiba laidusu nasana pura sian thaba manghan baga chamanare maram aduna athuba matamda tangkai patu ki manungda ol marang seso puno ki mapamda athuba matamda changjak Nasagi nama napa nasagi lightning bhauba khamjada banangna masa kaina bagi masa ngauri ba akoi se sidai se nang na paratam di bagi kali athalai ke nang kali hoige athuba matamda media ki kutang da nang singdor ta bataragadi mama kaya na nangonda nang din nathak kali tawroke do khalaga yemu pi ba angang siri manipura jiri dagi siri akoi mauna hajing siri isa siri akoi ne thainari ba sida nangi tungan ba nang napa na pu masakhang da bagi lam satuna na media da phosore imaran kali gino athuba matamda singdor tragadi nang din nathak akoi na tawba ya ba action lor kali Fodamba nang na tawiba tabak to ay koy na kari tawrakani hadase nasagi laning bong masa khangjadaba du dharma khudi ay koy ni ikai kumnai tawadabu nang na Manipur gi prithvi gi mafam kadai da lotani athuba matamda isa sing na haise asi deadline se da singdorak ta bataraba nang mama obi kaya nang bo numit kaya ni da miya mamanga puthoga nang bo ay koy na kai dawge habado nang nasana bhap taw aduna ngasi iramda Manipur sida masa kaina bagi mapuroi ba kaina bagi mapa kaina bagi tentha kol marak sida nang gi dharma bu amadi ai koi maitai gi I amagi nungsiba khaita ba mok chen da ba makai nang na dumai na taw do hai ri ba sa sing hai ba ai koi moirang gi apun ba district gi apun ba committee sina atho ba tam da tangtra ni pan det lai piri ba se masida sengdorak ta bataragadi Nanggi ning balai do ning jauh right now. Saya tahu kan apa? Saya tahu kan apa?